अहानबदा मरुओइबा पाउ TI Satyabratabu Taranithui Suba Manipur Vidhan Sabagi Speaker Oina Khankre Taranithui Suba Manipur Vidhan Sabagi Ahanba Mifam Pangthokre House ki member Oiramba Mangana Laikidavada House na Awaba Fongdokre Amade Haukiba Pung Kun Marigi Manungda Indiagi Oina Mioi Lising Amaga Chamapan Kuntranipan Dauna COVID-19 positive Oiba Thingnakre Kurumjari Times of Manipur gi pau mieng tabiri ba singbu bijulai shramna taram nokjari Hauzik mapung oiba pau pijari Ngasi Taranithui Suba Manipur Vidhan Sabagi ahanba session haukibaga loinana chatliba tam sigi speaker khanbagi agenda paikhatpaga loinana speaker oinabagi damakta Yai School ACG MLA TI Satyabratagi favor da tongan ba political party ahumdagi notice of motion taragamathoi laki hairiba notice of motion adu Satyabrata khaktagi oibana protem speaker na motion amakhak khangatlaga khanaki Satyabrata proposer Dr. Shapam Ranjana oiki aduga Seconder na MLA Kongkham Ravindrona oiki House na yetna ba laitana TI Satyabrata bu House ki speaker oina khanke Speaker oina khallaba TI Satyabrata bu House ki leader and Biren amasung opposition ki senior member o Ivobina speaker ki fampham da thingatke Speaker khallaba tungda House ki leader and Birena taramna okpaga loinana harauba fongdokladuna House ki member singna yetna ba laitana TI Satyabrata bu speaker oina khanbagi damak thagatpa fongdoke Nakalamaromda opposition ki senior member Okram Ibobina speaker haibasi parliamentary democracy gi yamna maruoiba role amani speaker haibasi party leite House ki motion pumnamakta misang mikhai naidana speaker na decision laurakani thajai haina fongdoke Taranithui Suba Manipur Vidhan Sabha Mikhalgi Ahanba Session da House ki member Oiramba member Mangada House na obituary reference piduna minute ani tumina leptuna ikai khumnaba utpaga loinana awaba fongdokre Laikidraba member Manga adudi 31 Thobal A sidagi L Tomba 45 Singai A sidagi A Aza 21 Nauria Pakhang Lakpa A sidagi W Angau 36 Wabagai A sidagi M Manihar Amadi 56 Thanlon A sidagi Athibauni Obituary reference aduda ruling party gi maikai dagi CMN Biren Awangbo Niomai Amadi Usam Devena Chingbana saruk yake Nakalamaromda opposition gi maikai dagi O Ibobi Amadi Khasim Vasumna saruk yake Manipur lengakna lamdam asigi Director General of Police Manipur amadi Head of Police Force oina P Dongel IPS bu khankre Wafam asingarang Manipur lengaki Joint Secretary DP Ana Arambamna khudyak pituna thadorakpa cherol amana khanghalakpani Matam sangna Police Force da leiduna miyamgi thogal tawduna laklaba P Dongel IPS bu Manipur ge DGP oina hablakpada maikai kayadagi harauba fongdoknari Manipur da corruption free oina ba amadi achauba issue ama oiriba drug ki matang da hena mijeng changlagani haina ngarang DGP gi office da pangthokpa paugi mifam amada DGP P Dongel na fongdokre ngarang paumi singa unaba amada DGP na makhata na hai Chief Minister N Biren ga tongan ba lenga ki loisang sing mathau tawriba official singa unaraga wari sanaraba matung CM gi pauktak matung ina lamdamasigi tongan ba mafam singda logi wangmada thariba poppy amadi ganja pambi sing manghanabagi damak satellite amadi drone gi mateng lauduna drive satheragani drug lalon ba singna chathok chasin tawriba lambi sing masak khangdokpaga loinana check post kaya hanglagani haiba yauna wafam kaya fongdoki Southern Angami Public Organization Sepona ngasi nongyai dagi hauraga Southern Angami nagi
jurisdiction manungda laiba mafam singda matam kaktana ban kaukre Manipur laingakta pikiba pung humputara nithoigi manungda Kejolsa area dagi armed personnel sing amadi Sajiliba permanent structure sing adu lauthoknaba khangan khrabasu thabakto onthoraktabadagi ban asi kaubani haina Sepogi president KP Podi Sophie amadi general secretary Swalul Pucho anina khujek piduna thadorakpa cherol amana khangalakli kauriba ban asigi manungda duty tawriba paramilitary force sing anaba yauba ambulance press media Tenyimi Public Organization ge executive sing amadi unit executive sing TPO ge board of arbitrator singi oinadi matik saba saktak se utlavadi ban asina konsiloi hairi sepona taliba demand sing asi fangdriba fauba matam kaktana ban asi chathagani hairi Nakal amaramda Southern Angami Public Organization Sepona Kauriba matam kaktaba ban asigi matangda Manipur laingaki maikaidagi Nagaland laingakta aiba cherol ama thakre cherol aduda tangdu leitana nungsi chanana pamdaba thokdok sing thokhandanaba Nagaland laingakna Sepogi mihut singa wari sanabinaba amadi matam kaktana kauriba ban asi handoknaba khangankre Nagaland laingaki Chief Secretary da iba cherol aduda Manipur government ki mihut oina Special Secretary Home Aids Gyana Prakash na hai Sepona laukthokna ba hairiba armed personnel sing ladiba amadi permanent structure sing ladiba ase Manipur state ki territorial jurisdiction manungdani police structure sing ase Manipur ki territorial boundary manungda sabani haibasi satellite map ki matung ina mayek sengna uba fangli National Highway 39 asi Manipur miyamgi oinadi lifeline oibana maram oiraga Manipur laingakna Nagaland laingakta state ani asigi miyam nungsi chanana punna himinana ba hotna bada mateng pangbina ba haijabaga loinana state ani asigi boundary gi matangda chamamna ba leidiba asi wari watai sanaduna athubada yanaba purakpa ngamnaba hotnaminasi hairi Paugi maraktana break amatang laujari. In studies, in sports, in science, in arts, in competitions, in caring for the environment, in life, nothing but excellence for a holistic learning with a difference. Shishu Nishthaniketan, nothing but excellence. Masu Taret Yamna laiba mawongda adom yapamba phone, refrigerator, washing machine amadi electronic items sing 0% interest loan pizari. Loina na Mars kontra matoi fawoi manungda machu taretagi pot laibiba ichilinaw sing yoina lottery ama sinjari. Pot laibi khiba matamda pizakiba receipt tuna lottery ticket oizagani winner oihaudaba singiti ticket adu mathangi lottery da amuk yawnabay khudong chabasu pizari. Hena ko pamarol gidama contact tobiyu machu taret singzamay chinga mathak yumnam laikai. Contact number 0385 356 5977. Call timing 10 a.m. to 6 p.m. Break imatung da mayambo amuka hana taram nokshuri makhataba pauda Handak pangthokiba taranithoi suba Manipur Vidhan Sabha Mikhalda Kairau Kendra dagi mai paklaba Laurembam Ramesona BJP gi lengak asida piriba thajaba asi BJP lengak asina su thabakta onthok piduna cabinet minister gi form ama PBU haina salaicha piwarel punchi marup ki maikai dagi Manipur lengak ta taksilakle wafam asing asi Kairau Kendra gi manung channa kiam gaida salaicha piwarel punchi marup ki marup loi singi mifam ama pangthoklaba tungda fongdokhibani Mifamadu da saruk yakiba marup loy yansembam Romeona fongdokibada Kairau ACG MLA Laurembam Rameshwar asi kumjali sing ani taraga tareta pangthokiba taramathoi suba Manipur Vidhan Sabha Mikhalda majority fangduna mai paklaba matungda handak pangthokiba taranithoi suba Manipur Vidhan Sabha Mikhalda voter masing yamna fangduna AC humphugi manungda voter masing yamna fangba candidate singi manungda ahum suba maphamda laikiba luchingba amani Election gi mangoi nana lengak asibu luchingliba chief minister na Mikhalda mai paklabadi cabinet minister ama pigani haina thajaba piramba thabakta onthok pirakna basu appeal tawrakle
Asan Miran Khaidaba Miyamgi Luchingba ama oiriba MLA Laurembam Rameswarda BJP ge laingak amadi Central Authority na Cabinet Minister ama pigani haina thajaba piramba adu thabak oina onthoktaba tarabadi Kairau AC gi miyamna matung taba election da BJP bu thajaba ngamlaktabagi phibam amadi lakani hainasu mahakna sexil warol thamlakhi High authorities in the PB Thajabadu, Kairau Kendra Praja Singh da Mangan Biba Tarabadi, Kairau Kendra Praja Singh the BJP Gomembu, Tajaraktabagi Matungina, Lakadoriba, 2024 MP election da BJP Bu, Kairau Kendra Praja Kudimangna, Tajadaba Masu, Okibayai, Maramaduna, Hogi, Salasha Vivaran Punsi Marumna, BJP Gomengi, Maikaida Noluna Kurum Jabagalona, Sijaraba, Hogi, Miyangi Awana, da Katok Pagalona, Lebaksigi, Iramdam Zigi, Jat Bijat Naidraba, Akogi, Assemble Lusingu Oiriba, Lauremam Rameswar, Miteibu, Cabinet Minister, Ama PBU, Haiva Famsi, Asigi, Akogi, Salacha Piparan Punsi Maruki, Amadi, Kairau Kendra Praja, Kuding Magna, BJP government appeal Tauzeri. Awareness and implementation of women-related central government scheme haiba teamda yumfam oiduna nongmagi oiba seminar ama Manipur State Commission for Women na sinduna Imphal Hotel la pangthokre National Commission for Women na sponsor tawduna pangthokiba seminar aduda Manipur gi Law Commissioner Nungsitombi Athokpam Manipur State Commission for Women ki chairperson in charge ti Tiningfam Monsang Social Welfare Department ki Director NG Utam amadi atay masak naiba miyoi kayana athoy Mitunglen oina saruk yaduna pangthoki Tauramaduda wangang laduna ti Tiningfam na haikivada center na nupi singi oina piba tongan ba scheme kaya mapungfana fanghanba ngami natraga ngamde amadi madugi maram karina oigani haiba wafamda maru oina ngasigi seminar asi pangthokpani hairiba scheme sing asi fangpham thokpa mioi singda fanghanba ngamlibra natraga ngamdrabadi madugi maram karigino haiduna Khangdok laba matung mapung fana scheme sing chalaina ba pandamda pangthokpani haiki Nupi sing phangpham thokpa mina phangbra natraga implementation se central scheme oiba tarasu Manipur na state government na implement tawani na asimayam se nupi sing da phangpham thokpa phangba phangdaba adu makhai se akoi kadai da Phangba taragana biyam apaba kano oire phangdaba oiba taragana kadai da soibra natraga kadai da implementation da kadai da wat pagira natraga venerable mui phangadaba mi singna thiba haitabigira adugumbadu khanghang nangai gi asi program se pangthok jabani Manipur State Commission for Women na langjaraga Board of Secondary Education Manipur amadi Council of Higher Secondary Education Manipur na lauba chahi asigi oiba class 10, 11 amadi 12 ki exam matam naksilakpaga loinena makhal khudingmaki harau kumhai thaval chongba sumang kumhai isai amadi DJ na chingba khudingmak pangthokpada athingba thamlagani haina mahiroi lup taruk MSU MSF Desam KSA Sok amadi AIMS ki maikaidagi khangalakle Mahiroi lup taruki luchingba singna punna khujek piduna thadораkiba cherol amana isai amadi sumang kumhai gi oinadi mari leinaba association natraga apunba body oiriba lup singa tanaduna komthokpa natraga komthoktabagi matangda wa tanakigani Loinana lai harau bagi thoram pangthok liba singnasu makhol hauba loudspeaker sizinadana basu appeal torakle Headquarters 22 Sector Assam Rifles and Inspector General Assam Rifles is anigi mityang makhada None Battalion Assam Rifles na sinduna None District ki manung channa laiba nungba sub division ge Taudangzai village ki miyambu thabak tauhanbagi pandamda employment generation scheme program pangthokre right to work haiba timgi makhada pangthokiba thoram adu thabak fangdabana maram oiraga underground group singda yaukhibagi
wakal adudagi nathayraga achumba amadi afaba thabak tawduna sendal lambi ningthina leinaba hotnabagi saruk ama oina pangthokpani marek mahau thokpa punsi mahing ama hingnaba hotnabada thabak ama tawba mathau tai amadi tongan ba thabak kaya leiriba asigi matangda department kayagi government employees singna laktuna khunja singa wakal taminaki thauramadu india lengakna lairaba lehendanaba amadi leibak asigi semitlon fagatnaba paikhatliba program singi manungda Mahatma Gandhi National Rural Employment Guarantee Act MGNREGA Prime Minister Employment Generation Program PMEGP Prime Minister Rozgar Yojana PMRY gi matang dasu khunja singda paktaknana khanganke khunja nifu romna thoram aduda saruk yaki Bisnupur Taubal amasung Imphal West petrol amasung diesel gi mamal ngasisu hengatlei adum oinamak Imphal East di mamal hantare aduga atai district singna mamal hongde petrol liter amagi mamal paisa tara hengatuna Bisnupur da lupa chamaga ama paisa yankai humdoi Taubal da paisa tara mari hengatuna lupa chamaga ama paisa humpuga taret Imphal West da paisa taruk hengatuna lupa chamaga ama paisa nifumapan aduga Imphal East na paisa taret hantaduna lupa chamaga ama paisa nifumapan piri diesel liter amagi mamal da paisa mapan hengatuna Bisnupur da lupa marfu manga paisa marfu taruk Taubal da paisa tara humdoi hengatuna lupa marfu manga paisa marfu tara mapan Imphal West da paisa manga hengatuna lupa marfu manga paisa marfu nithoi piri awang nompok state singi oina Arunachal Pradesh amasung Assam da mamal hengatle Tripura dana hanthare atai state singi oina di ahong balaite petrol liter amada paisa nifuga nipan hengatuna Arunachal Pradesh da lupa marfu tara manga paisa marfu tara ngakpi gani Arunachal Pradesh da lupa marfu tara manga paisa marfu tara Assam da paisa marfu nipan hengatuna lupa marfu tara taruk paisa humputara mathoi Tripura da paisa kuntra mari hantaduna lupa marfutara nipan paisa marfutara nipan piri diesel na Arunachal Pradesh da liter da paisa nifuga nipan hengatuna lupa marfu humdoi paisa kuntra humdoi Assam da paisa humpu nipan hengatuna lupa marfu nithoi paisa marfutara mari aduga Tripura dana paisa kuntra nithoi hantaduna lupa marfutaru paisa kuntra taret piri break amagamuk laujari Admission hauzare chahi khudingi CBSE gi state topper puthokduna lakliba marks time classes ki CBSE gi class 9 10 amadi 12 fawgi first batch lakliba April mari dagi hauzaragani admission tawbagi aroiba matam March kuntra lisingani kunithoi akupa marol gi dama contact tawbiru marks time classes wangkhai mahewbam lampak aikhoi gi mobile number 9436288300 ईश्वर भैरमगा इसागे लाइबक फब ओहिनबंगम जंत्र मंत्रदा हई सिंगलबा खंगलबा बाबा मूसा खान लुहोंग खोंगदोंबदा युम पानबदा अपनबो ओइबा कारबार यादबा थबक मफम नातै चादबा इमुंग शांति लेतबा नारी तिनदबा मतै मनाव खतनबा साउनबा मीगी पोसेम जादू अना लायोंग खंगदबा नुपी अतोंबीदगी ngaktoknaba macha phangjenanaba angang leitaba lehenbangami sendon koonbangamba icha isuna haiba indaba imung manung tinaba yadaba mani mamau chanadaba amuktang laklaga tanabiu adongi kanaba phangani punamak afaba purapangamba baba musa khan hatta opposite oil pump near public hospital contact number 9863831004 break matungda amuka hana taram noksari makhata ba pau pizari Brahmapur tagi makha thangba National Highway 37 ta laiba Numaligar gi Turel asigi awangda National Highway 15 da laiba Gopurga Brahmaputra gi manungda fauraga sagani haina tauramba twin tunnel adu center na tokhiba yana leire twin tunnel asi UNESCO World Heritage Site ama oiriba Kaziranga National Park pu kannabagi pandamda sanaba khanakivani ahanbo oina sagadaba Turel gi irol nungda fauraga chatkadaba twin tunnel asi NHIDCL American Consultancy and Construction Company Louis Berger ga loinana sagadavani project asi lupa crore lising tarani thoiga chani pan taret changna sagadavani twin tunnel asi
Brahmaputra Turelgi Irol Nungda Meter Kunithoi Luna Amadi Kilometer Kuntrago Humdoi Sangna Sagadabani Masigi Manungda Tunnel Oina Kilometer Taramanga Dasmik Taruk Oigani Amadi Lamhoriba Kilometer Taranipan Asina Maikai Anidagi Tunnel Asi Tamna Changlak Nabagi Lambi Oigadavani Hauziki Oina Lairiba Lambi Asida Gari Thoduna Chatpada Kilometer Chaniga Kunmanga Yona Bahotnabada Pung Taruk Changli Adubu Tunnel Asi Saba Loiravadi Pung Ama Kaktada Mapam Sing Asi Yoba Ngamgadori Bani Hari Assamgi Pobitora Wildlife Sanctuary da One Horn Rhinoceros Manga Haukiba Chahi Mari Asida Hengat Le Hari Ningsing Bayai Assamgi Morigaon Leba Pobitora Wildlife Sanctuary Asida Lisingani Tarane Panda Rhino Chamaga Ani Lerambani Adumakpo Hauzik Hengalakliba Manga Asi Taraga Chamaga Taret Leire Haina Guwahati Wildlife Division Ge Divisional Forest Officer DFO Zestri Naidingna Fongdodakle Square kilometer Kuntranipan Dasmik Nipan Ama Park Sauba Wildlife Sanctuary Asida Rhino Sing Masing Tibagi Tabak Asi Haukiba Lepak Popa Numitagi Hauraga Ngarang Loishin Kibani Mafam asida leiriba Rhino Chamaga Taret Asigi Manungda Kuntrana Labani Yangkaina Amomni Aduga Kunga Taretna Pikliba Rhino Machani Hari Airtel Payments Bank ki customer singna Airtel Thanks app sizinaduna ICICI Lombard General Insurance Company dagi smartphone insurance laiba yaragani masiga loinana Airtel Payments Bank na digital fampak ta piruba insurance sing hena mapangal kangkhatlagani customer singna insurance asi laiba matamda matam sangdana hena secure oina amadi che yaudaba process amada laiba yaragani hairi digital gi oiba maru oina smartphone gi oiba achauba ahongba ama lakpaga iroinana demand singsu lepa laitana hengalakli ICICI Lombard na piriba smartphone insurance solution asida smartphone singi screen kaiba amadi soibadagi isingda tasinba natraga haizin badagi yakidaba singda financial protection piragani smartphone insurance asigi manung channa customer singna policy parrot ki manung da claim anirak tauba yari masida yakidraba smartphone sing adubu lemna yumdagi lauba lakpa amadi thilakpagi khudong sabasu piri tha amagi lupa cha lising amaga chani marfutara mapandagi haugadaba insurance asida customer masana piriba smartphone adu leiba yabagi mamal faubagi mamal insurance asina counseling Haukiba pung kun marigi manungda India gi oina mioi lising amaga chamapan kuntraga nipan nauna COVID-19 positive oiba thengnakre masiga tharaga leibak asida laina asina nakiba migi masing crore mari la kuntra lising tara mariga chatruk marfutaret sukre Union Health Ministry gi data matung inna leibak asigi oina Apunba active case lising kuni thoiga chamri kun tareta hanthare hari hauzik leiriba active case asina apunba positive foikiba masingi chada sino dasmik sino manga oiri amadi laina asidagi fagalakibagi changna chada marfutara nipan dasmik taret manga oiri pungfam asida mioi lising aniga chamanga kuntra mathoi laina asidagi fagalake laina asina nabagi chang asi hauzik chada sino dasmik ani mapan oiri aduga chayolgi oina chada sino dasmik ahumanga oiri aroibada maroiba pau amuk hana fangbigani The 8th Satyabrata bu Taranithoi Suba Manipur Vidhan Sabha gi speaker oina khankhre Taranithoi Suba Manipur Vidhan Sabha gi ahanba mifam pangthokre House ki member oiramba mangana laikidabada House na awaba phongdokre Amadi haukiba pung kun mari gi manungda India gi oina mioi lising amaga chamapan kuntraga nipan nauna COVID-19 positive oiba thengnakre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯥꯎꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ